Icha nupagi college admission gi paisa thagani haibado leirabra. Paisa se tachawba da hungubani masu leite haira Ibu ya magi matai manao ani do masani pagi admission fees ninga leitagana matha sam chana sumna wari tanaram. Haing na last date ni hai ibai da haira ga yungudana. Hoi haira ga yenge. Tachaw nasa na thamlaga paisa se pirakpani lising ni phoni se thakro. Icha nupagi lairik tamba loira di akoisu nungaiba haurani danang waruran. Laire hospital da punaba tausi mayam mateng amutang pangbiu. Sister ahan se gari na thombagi yam na sokle athuba da treatment haubiu. Hoyani, patient gi ming haibiu. Aidi ahan sigi mingkhang de accident taubadu da purak pani adudi Layang bagi paisa na kanana pidoiba. layeng ba loira di masana adum haijarani aduga peisa su pijarani yare dana Adudi doctor ga oina wari sanar. Doctor tamo se na patient ama pura kae adubu treatment gi sel di bibang amoy hai. peisa pidradi treatment taubagi rule leite mapam sida sir patient se yamna sokle khara thuna treatment haubiu layeng ba loira di masana kanano kari lei kai gino haijarani peisa su pijarani hospital se mayam free da layeng na bahang banatte aduna ahan se kan ge hairadi somna peisa do puthok piro Asumna doctor na pesa thiro haibadagi ibu ya mana khalamni ai angang ye admission gi paisa se thiro kharagadi sahi ma batabani adubu migi punsi kanbana hena lui haina khandana mana asumna doctor da hairama adudi sir sel se kaya muk thiraga yani Ahan bagi leasing kon. fare sir peisa se sida leire layeng bahau biro sister patient do OT da pusal lo ay laklage ibu ya mana pesa piraba matungda doctor do layang bachangami adubu patient do uba matamda doctor gi masada swai lawba ma phawrami asidi ay khoi papung ni tadana purak lima patient se ay khoi gi papung oiramle ngasidi pun si Mamal karino haibado mayak seng na khangle Tadagi mafamda yam na lan kre amutang ngakpiu. Hoida Punsigi Mamal haiba se Paisa na Henbra natte